Manipur top channel की मैकेडी की मारू ई पाउसिंग म्याम थमजगी अहानबदा पौनिखोल पाउसी की लखसरगा राजकुमारी नयन सनाद मियाम की तौखिब थबक थोरम सिंथादुना ऑनररी डॉक्टरेट अवार्ड पीदुना इकाई कुमना बुटख्रे मणिपुर स्टेट सोशल वेलफेयर बोर्ड की चेयरपर्सन मणिपुर लेंगा की एग्रीकल्चर डिपार्टमेंट की डायरेक्टर राजकुमारी नयन सना देवी Euro Asian Doctorate Award 2024 Doctor Love Social Work पीदुना इकाई खुमना बुटख्रे ngase pung 13 ताबा matamda Regenza tunga nabi Mumbai da pangthokiba University asigi convocation da lemseningai oiraba Honorary Doctorate Award 2024 si Rajkumari Nayan Sana Devi na miyam gi yefana ba pangthokiba singthaningai oiraba thabak thoram singbu sakhangladuna pirakhibani Malem ki tuan balaipak singdagi lakpa miyoy singda lemzaningai oiraba Honorary Doctorate 2024 pidana ikai kumna bada yaukrabi RK Nayan Sana Devi kumza English nga magasama pan ka yangkai ga mathugi January gi sasat amada Imphal gi singjamai mathang singtham laikai da leiba RK Pakas na hamadi hawam ningol RK ongbi amurai ani gi masa ningol oina taibang khongdarakpa kumza English nga magasama pan ga humdrago humdoi da uripok Kwai Abrakapur Laikai the Leva, Lake Hidrava Guru Mayum Zoy Kumar Saramada, yumbal lambida khongdarakpa Masanopani, Nupi any Fangsaki. House Palace Compound, Yumling Duna Lady. RK Nayan Sana Devi Kumza English Singaniga Taradagi English Singaniga Taragum de Fawa, Manipur State Social Welfare Board ki Chairperson Oiramatanatana, Manipur Lenga ki Agriculture Department gi Director Oina Kumza English Singaniga Mapangi, December Kuntraga Matoida Tabak the Gifotaki. Mahak ayibi amasuni he mai ising nungsit saireng English ngani taraga mapan sanarik pareng short story 2022 amati ya lawi supluplo saireng English ngani kungani thoi haidi tongan ba lyric singasi ma ki phongkraba lyric singni maangna laipak miyam gi damak amadi sahitya gi lamda honari ba kayasu sakhangladuna national amadi international gi award kayasu phonakre kharadang palabara Bharat Jyoti Award nongpok panthoibi award Regional Exhiber Award, Indo-Nepal International Award 2021, International Lifetime Achievement Award 2021 amadi Indo-Spanish International Award 2024 asina singmani. Ma hausi state amadi national level gi organization kya gi maruiba thaupuribi social worker amasuni. Maangna tola taraba mandi kana leijadraba angang singmai masing tamba yauna makhoi gi welfare gi damak leptana thabak tawribani haidena pausda makatana palakli. Atop mana prize distribution ceremony August 15 da pangthoklagani handak lauthokiba class 10 ki folda mark sada mark gi mathak fanglakpa mairoi sing amadi class 10 da sada mark fu manga gi mathak fanglakpa mairoi singbu kanglaipak minority welfare organization KMWO Manipur masum kanglaipak youth and students organization KYSO kanglaipak ani na lakliba hayeng July Kungama to the Lilong Horebi College campus da facilitation program cum prize distribution ceremony pangkoni tauramba the house lady belabak irang amadi ising isang maram oraga mailoi sangkya degi form thajalak ngam hauda mahiroi singi khalaga lakliba August 15 da oina pangthoklagani haina KMW amadi KYSO ki secretary anina khuyek pi duna press ta thadorakpa sirol amana khangalakli Makasa tharak poina kanglai paki mairagi editorial miyamna thamsaki paksana lopan mangamna balenga na ngak senbe ki thabak sapsana pekasi Manipur thukliba kanglup anigi sathiraba irang sina maram oiduna mamang sahidasu lokom kya lopan mangam khithe masina maram oiduna kanglup anigi sathiraba lan manung asida lamdam sigi miyamna jana bachinjak marang kaina fangdabagi awaba mamayukna duna hauju phawu lairi Maduna Manipur lengang na parks na lopan ngamnaba thabak sapsana pekatham thui maru oina singamasing tampaka taina blopham sing ayam balomi singna aki ekhang yaudana sangsinduna lau uba ngamdaba kya yauri masigi matata kuki singna singthaktagi kumtharalaga tampaki singa taina ba singya thleiba lopham kya namduna lau usinbegi thabak sathari haibasu lomi singna phongdorakpa yauri Masina maram oiduna singya ga tainana leiba tampaki lopham kya lomi singna sangduna laupan ngamdaba haibatu oiri hiramasigi matang na Manipur laingak na akan security gi section thorang lokhat thui maduna trabde lomi singna masa gi lopham da kumduna laupan na bohona rubada Kuki theory singna singtak tagi nong mayamadi bom na singba kaptaduna landarak tuna
ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯂꯧ ꯄꯥꯟꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯕꯗꯒꯤ ꯂꯧꯕꯨꯛ ꯑꯌꯥꯝꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯤ ꯃꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯂꯧ ꯎꯕ ꯉꯝꯅꯕꯒꯤ ꯊꯕꯛ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯂꯧ ꯎꯕꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯉꯁꯤ ꯇꯧꯒꯦ ꯍꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯧꯎ ꯁꯤꯡꯎꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪ ꯑꯣꯏꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯎꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯃꯤꯁꯤꯡꯗ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇꯅ ꯐꯪꯅꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯂꯧꯗ ꯆꯥꯏꯅꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯍꯥꯔ ꯃꯈꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯒ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯃꯌꯥꯗ ꯄꯩꯗꯨꯅ ꯅꯣꯡꯈꯥꯡ ꯆꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯁꯛꯇꯝ ꯎꯕꯗ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯠ ꯅꯤꯡꯊꯤꯅ ꯄꯤꯗꯨꯅ ꯒꯥꯔꯤꯁꯤꯡ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯗꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯍꯥꯔ ꯄꯨꯁꯤꯜꯂꯛꯀꯗꯕ ꯒꯥꯔꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯌꯧꯅ ꯍꯥꯔ ꯄꯨꯁꯤꯜꯂꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯍꯥꯔ ꯆꯥꯏꯕ ꯌꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯔ ꯐꯪꯗꯕꯒꯤ ꯂꯧ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯂꯧ ꯎꯕ ꯉꯝꯅꯕ ꯏꯔꯥꯡ ꯍꯦꯟꯅ ꯂꯩꯕ ꯃꯐꯝꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯁꯤ ꯂꯣꯏꯅꯅ ꯂꯧ ꯎꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯋꯥꯠꯇꯅ ꯐꯪꯍꯟꯗꯨꯅ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯥꯕꯗ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯦꯡꯕꯥꯡꯂꯤꯕ AR ꯑꯊꯨꯕꯗ ꯍꯜꯍꯟꯈꯣ ꯄꯥꯔꯇꯤ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯦꯡꯕꯥꯡꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯊꯨꯕꯗ ꯍꯜꯍꯟꯈꯣ ꯑꯊꯨꯕꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯒꯤ ꯄꯟꯈꯩ ꯂꯥꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯄꯨꯟꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯂꯝꯖꯤꯡ ꯃꯩꯔꯥꯂꯨꯞ ꯌꯥꯏꯔꯤꯄꯣꯛ ANKLMLYꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯁꯥꯒꯠꯇꯨꯅ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯄꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯃꯩ ꯍꯧꯗꯨꯅ ꯆꯠꯂꯛꯂꯤꯕ ꯑꯁꯤ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯐꯥꯒꯗꯧꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯍꯧꯗꯨꯅ ꯇꯨꯔꯕꯨꯡ ꯕꯪꯂꯥ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯒꯅꯨꯒ ꯂꯣꯏꯅꯅ ꯍꯟꯗꯛꯇ ꯖꯤꯔꯤꯕꯥꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯃꯗꯤ ꯃꯔꯜ ꯃꯊꯨꯝ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏ 60 ꯔꯣꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯖꯤꯜꯂꯛꯂꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯐꯣꯡꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯕꯨ ꯁꯧꯒꯠꯄ ꯑꯁꯤꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯑꯥꯔꯃꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯣꯔꯦꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈꯤ ꯁꯦꯔꯧ ꯑꯃꯁꯨꯡ ꯁꯨꯒꯅꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯗ ARꯅ ꯀꯔꯤ ꯔꯣꯜ ꯂꯧꯈꯤ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯀꯦꯝꯞ ARꯒꯤ ꯀꯦꯝꯞ ꯃꯅꯥꯛꯇ ꯁꯥꯕ ꯌꯥꯍꯜꯂꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯕꯣꯝ ꯁꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡ ARꯅ ꯄꯤ ꯍꯥꯏꯕꯁꯤ ꯃꯤꯗꯤꯌꯥꯗ ꯁꯦꯡꯅ ꯎꯠꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯕꯤꯁꯅꯨꯄꯨꯔ ꯑꯦꯔꯤꯌꯥꯗ ꯏꯔꯥꯡ ꯊꯣꯛꯄ ꯁ꯭ꯇꯦꯠ ꯐꯣꯔꯁꯄꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯠꯍꯟꯈꯤꯗꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗꯁꯨ ARꯅ ꯊꯤꯡꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯤꯗꯤꯌꯥꯅ ꯐꯣꯡꯅ ꯂꯥꯎꯈ꯭ꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯂꯨꯆꯤꯡꯕ ꯑꯅꯤꯅꯁꯨ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ARꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯀꯥꯝꯖꯣꯡ ꯑꯦꯔꯤꯌꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯃꯤꯂꯤꯇꯦꯟꯁꯤꯡ ꯈꯨꯜ 5ꯗ ꯌꯣꯛꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯄꯨꯔꯛꯅꯕ
ꯃꯤꯍꯨꯠꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ ꯄꯥꯔꯇꯤ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯅꯗꯨꯅ ꯁꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯇꯦꯡꯕꯥꯡꯂꯤꯕ ꯑꯊꯨꯕꯗ ꯍꯜꯍꯟꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯁꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯐꯣꯔꯁꯁꯤꯡ ꯑꯊꯨꯕꯗ ꯂꯥꯛꯊꯣꯛꯈ꯭ꯔꯣ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSFꯀꯤ ꯍꯥꯟꯅꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ PK ꯃꯤꯁ꯭ꯔꯥꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯕꯛ ꯑꯣꯏꯅ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯈꯟꯅꯔꯝꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯒ ꯅꯛꯅ ꯇꯤꯟꯅꯔꯛꯄꯗ ꯅꯠꯇꯅ ꯀꯨꯀꯤ ꯅꯤꯡꯒꯣꯜ ꯂꯧꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯀꯌꯥꯁꯨ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯒꯤ ꯃꯊꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ BSFꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯂꯩꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯣꯡꯖꯥꯏ ꯀꯨꯀꯤꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯟꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯒ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝ ꯂꯧꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯤꯡꯅꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯅꯥꯀꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯔꯛꯇꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯊꯧꯔꯥꯡ ꯆꯠꯊꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯤꯡꯒꯤ ꯂꯝ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯄꯨꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗꯁꯨ ꯏꯇꯠ ꯇꯠꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯨꯝꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯒꯤ ꯄꯥꯎꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯇꯥꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯊꯥ 13 ꯍꯦꯜꯂꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯛꯄ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯐꯝ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯄꯨꯡ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯅ ꯑꯁꯥꯝꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯥꯂꯣꯡꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯂꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯕ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯃꯊꯧ ꯇꯧꯍꯟꯕ ꯆꯨꯝꯒꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ BSFꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ PK ꯃꯤꯁ꯭ꯔꯥꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯅꯛꯅꯔꯤꯕ ꯐꯣꯔꯁ ꯑꯗꯨꯈꯛ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯂꯣꯏꯈꯤꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯥ 13 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯅ꯭ꯌꯨꯇ꯭ꯔꯦꯜꯗ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯏꯟꯗꯤꯌꯟ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯅꯤꯡꯇꯝꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯃꯊꯧ ꯄꯥꯡꯊꯣꯛꯍꯜꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯊꯨꯕꯗ ꯅꯦꯝꯊꯕ ꯌꯥꯏ ꯈꯜꯂꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ